आकाशवाणी इम्फाल Ngangom Kiran Pau Pajari Ahanbada Maruiba Pau Manipuri Yumbu Idano Pangthokpa Humpumapun Suba National School Games Championship Rajapal Ajay Kumar Bhalana Imphal da Hudokre Security Force na laloba sing amasung aina yadaba drug sing phagat pa leptri popi pambi sing yantat pa sumakha chathari amasung Pradhan Mantri Narendra Modi na hairi mahausa gi pothok sing tungi mirol gi damak hai sing na sijinaba tangai fade Manipur na yumbu oidano pangthokpa humpumapun suba National School Games Championship ngarang Rajapal Ajay Kumar Bhalana Imphal gi Khumalampak Main Stadium da hawdokre Games asida tongan ba rajya masung Union Territory kunthra henbada gi lakpa sanaroi singna wushu archery judo football masung fencing na singba masana singda athoi ahen tanagadori sanaroi singa dugi fajarba march past contingent namagi salami Rajapal na okpaga loinana games adu hawdokki Rajapal na games adu gi firal pahinbaga loinana hauna bi matungina National School Games Championship adu hawdokle haina lauthokki Thormad do wangang wada Rajapal na hai humpumapun suba National School Games Championship asi Manipur na yumbu oidano pangthokpa asi thoidok na sauthok chaningai ni Games asina naharol sing marakta amatoiba thaksi khasi leiba masung sana khonabagi wakalon hena fahun bangam lagani Rajya Youth Affairs and Sports Department amadi School Games Federation of India busu games asi pangthokpagi damak Rajapal na thagatpa phongdokki Rajapal na hai Pradhan Mantri Narendra Modi gi lamjing makhada Fit India Movement na masung Khelo India na singbu thausil sing paikatuna laibak asigi naharol singbu masama uphana amadi tinjang kajing dana thamna na bahonari Tangkak ahum thongna pangthokadaba games asida tha asigi taranipan phawbana wushu amasung archery masana singda athoi ahen tanagani wushu da sanaroi samri kunthra tarit amasung archery da sanaroi satruk mariphuhumdoi na saruk yagani Anishuba tangkak na thasi kulhumdoi digi kunifan phaw pangthokani masida judo amasung football masana singda athoi ahen tanagani ahum suba tangkak na thasi kunma pandagi mathang thagi ahum phawba fencing masana da changdamnaba sing pangthokani Hawdokpagi thormadu da Jain Manipur Dance Academy gi kangbuna utpa jagoi gi thoram RCC gi sanaroi singna utpa wushu choreographic amasung nat ki oiba pung cholom singna babok singi pukning sing sinki Security Force na laloba sing amasung aina yadaba drug sing phagat pamadi popi pambi sing yantat pagi thabak leptana chathari Rajya Police ki control room na thadorok cherol amada hai Imphal West jila gi Sekmai khunawdagi ngarang Security Force na KYKL gi miyoi ama phare atop thodok amadana Imphal West jila gi Uripok asom laikai dagi KYKL sore pagi miyoi amasu ngarang Security Force na phare Imphal West jila gi Mantri Pukri Lamlongai maning laikai dagi KCP noyon gi miyoi ahumsu Rajya Police na phare makhoi miyam dagi namduna cell khaibada chenaba miyoi singne hairi Amoromda Thawbal jila gi manung chanba sangayumpam part 2 Laukhong patta leiba masagi mayumdagi aina yadaba drug lalonba miyoi ama Rajya Police na phare mangondagi methadone gram marifumari phangle hairi Surachandpur jila ki lamjang village tagi miyoi amadagi su sapon capsani kunda haptuna thamlamba heroin phare mangondagi bolero amasu phagat lehari Marag asida Security Force Forest Department amasung Executive Magistrate yawa punba kangbo amanangarang Kamjong jila gi manung chanba nungphu singchangda lam ekar tara mangaromda tharamba popi pambising yantatuna manghan kre hairi Surachandpur da laiba sector headquarters da Assam Rifles na sindunangarang Armed Forces Veterans Day gi thorum pangthokki Thormadu da Indian Army dagi thabak dagi potharaba miyoi nifumari Assam Rifles dagi thabak dagi potharaba miyoi kuntramanga Border Security Force dagi thabak dagi potharaba miyoi kuntrama punna masung CRPF dagi thabak dagi potharaba miyoi kuntaruk punna veteran samani nifumari na saruk yaki Assam Rifles ki paun hai Operation Sadbhavana gi makhada Kangkap village ta nauna saba toilet block amasung ising thamnaba tanki ama mafam adugi miyam na sinakre lamdam adugi miyam gi haksal gi phiam phaknaba thorang singa se paikat pani hairi Amaromda Assam Rifles na Kanglup Masal gi marakta nungsi sanaba madi thajanaba hengat hanaba lokulakpa khongthang gi sarukama oina all somtan gi osi Chandrakhong gi social media influencers sing ngairangbom gi ward member Kaino High School gi oja amasung tongan ba Kanglup singlu singba kaya ga unaduna wari sanakre tabiriba pawasi
आकाशवाणी इम्फालदगिनी। प्रधानमंत्री नरेंद्र मोदी ने हाइरी लौमीसिंग असि जाति असि सेमगटपदा चाउना थौदांग लौरिबा कांगबुनी मखोइना कन्न होनबदगी भारत असि मिपाल तांगदब लेबाक अमा ओहिन्नबगी खोंजंग हेना कनखतहल्ले लौमीसिंगु शक्ति पिबा हाइबसि केंद्रगी अचेतप फिरेपनि अमदी हिरम असिदा सोक्थब लैतना सरकारना थबक पाइखली। न्यू दिल्ली लाइब केंद्र की इन्फॉर्मेशन अमसुंग ब्रॉडकास्टिंग के राज्य मंत्री डॉक्टर एल मुरुगान की युमद पांगथोकपा पोंगल कुमैद सरुक यारदुना प्रधानमंत्री ने हाई पोंगल कुमैना तमिलनाडु की पाक चाउरब संस्कृति का महौसागा लैनरिब मरी अदु उतली। प्रधानमंत्री ने हाई लेबाक लेहाउ मंगनदना थंबा इसिंग योक्तुना थंबा मदी महौसागी पोथोकसिंग तुंगी मिरोलगिदमक हाइसिंग सिजनब तंगाइफदि। श्री मोदी ने हाई मिशन लाइफ एक पेड़ माँ के नाम अमसुंग अमृत सरोवर असिगुम थौरांग सिंह असि पुकनिंग थौगतली। प्रधानमंत्री ने हाई ये धरती हमें इतना कुछ देती है, उसे संजोने का दायित्व भी हमारा है। अगली पीढ़ी के लिए मिट्टी को स्वस्थ रखना, पानी को बचाना और संसाधनों का संतुलित उपयोग करना सबसे जरूरी है। मिशन लाइफ एक पेड़ माँ के नाम अमृत सरोवर जैसे हमारा अभियान इसी भावना को आगे बढ़ाते हैं। राष्ट्रपति द्रौपदी मुर्मू नुमित निनी की खोंगचत्ता ngasi पंजाब ता चटकनी महाकना अमृतसर दलाइबा गुरु नानक देव यूनिवर्सिटी की यांखै सुबा गोल्डन जुबली अमसुंग कन्वोकेशन दा अथोय मिथुंग ओइना सरुक यागनी। राष्ट्रपति ने हयेंग जलंधर दा डॉक्टर बी.आर. अम्बेडकर नेशनल इंस्टीट्यूट ऑफ टेक्नोलॉजी की कुनमाथुई सुबा कन्वोकेशन दसु सरुक यागनी। महाकना महिरोई लिसिंग अमा चामरी यांखैनी थोइदा डिग्री सिंग यंथोकनी। कॉमनवेल्थ की स्पीकर मसुंग प्रिसाइडिंग ऑफिसर सिंगी कुनिपान सुबा मिफम प्रधानमंत्री नरेंद्र मोदी ना ngasi न्यू दिल्ली दा हौदोकलगनी। लोकसभा अध्यक्ष ओम बिरला ना मिफम अदुगी सभापति ओइगनी। कॉमनवेल्थ लेबाक नेफुनिथोई की स्पीकर मसुंग प्रिसाइडिंग ऑफिसर हुम्फुमाथोइना मिफम मसिदा सरुक यागनी। मपांगन कनबा गणतंत्र लेहन्ना बोहनबदा स्पीकर मसुंग प्रिसाइडिंग ऑफिसर सिंगना लौगदब थौदांग सिंगी मतांगदसु मिफम मसिदा खनगनी। संसद की थबक थौरम सिंगदा आर्टिफिशियल इंटेलिजेंस सिजनबा सोशल मीडिया ना संसद सदस्य सिंगदा पीरिब साफु अमसुंग संसद चथरिब थबक थौरम सिंगी मतांगदा मियामदा हेना खंगहन्नब वाफम सिंगसु मिफम मसिदा खनगनी। ngasi phongwa pause singi maru pausingi damak hauzik Khangembam James leire James Thagacheri Kiran Maitai nganu Manipur gi top topa nganu breed ama oina register tawkre haiba paw ama ponafam pawchegi anchor kalam da phongli India gi military puwari da ngamkhai ngakpada amadi national security da Manipuri singna achobba thodang laurakli haiba governor Ajay Kumar Bhala gi wafamna naharol gi thodang da headline tawduna phongli State की थाकता कुंत्रा ट्रेड सुबह ड्राइवर्स डे की थोरम पांगथोखरे ड्राइवर की सिनफम दा लेरिब सिंह स्टेट इकोनॉमी की यांगलेन सरुनी हाइबा अनुराग वाजपेयी की वाफमना सनालेबाग पाउचे दा अहानबा हेडलाइन तौदुना फोंगली कुनिपान सुबह रूपमहल आर्टिस्ट मेमोरियल ड्रामा फेस्टिवल की मना यंथोखिबगी पाव अमा हुयेनलन पाउदा मरु ओइबा पाव ओइना फोंगली मणिपुर की पॉपुलर गवर्नमेंट अमा सेमनबगी गुवाहाटी दा लेप्तना मिफम कया पांगथोखली हाइबा पाव अमा पोंगनफम दा अहानबा हेडलाइन तौदुना फोंगली Kuki MLA singna nahongna na sarkar semba pamli haiba paw ama Tamenung Times the headline tawduna phongli IDP sing mahausagi punsida hanjin hanbagi chapchaba matam rajya sarkarna piba ngamdre haiba kokomi na phongdoki wafamna Sangai Express English edition da anishuba headline tawduna phongli National Road Safety Month palan tawkibagi paw ama Manipur Mail da anisuba headline tawri Pambai ne luchingba UNLF ka Bharat sarkar gi mihut singa wari Sanaki bagi paw ama People's Chronicle da maru oiba paw ina phongli Republic de gi mangoi na Senapati jila gi district level officer singi mifam pangthokre haiba paw ama Hills Hall Mill Express da maru oiba paw ina phongli Manipur State Commission for Women na Tere Mere Sapne program gi makhada naha singda chahi chuppa marital counseling pi bagi paw ama Ganfu Mel da maru oiba paw ina phongli Kiran Thagachari James अरोइब दमरु यो पाव अमोहन्ना मणिपुर युम्बु ओइदनो पांगथोकपो हुम्पुमापुन सुबा नेशनल स्कूल गेम्स चैंपियनशिप ngarang Imphal da hokre security force na lalobasing amasung aina yadab drugsing fagat peleptri popi pambising yantat pasuma kha chathari amasung प्रधान मंत्री नरेंद्र मोदी na hairi mahausa gi pothok sing tungi mirol gi damak hai sing na sijinaba tangai fade पाव लोइजरे